ꯑꯣꯏꯔꯤꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯁꯥꯠꯅꯥ ꯍꯥꯏꯅ ꯈꯪꯅꯕ ꯁꯥ ꯉꯥ ꯌꯣꯟꯗꯨꯅ ꯆꯥꯖꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯔꯤ ꯕꯤꯁꯅꯨꯕꯨ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯥ ꯌꯣꯟꯅ ꯌꯣꯟꯅ ꯁꯥ ꯑꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯃꯆꯤꯟꯗ ꯁ꯭ꯔꯤ ꯕꯤꯁꯅꯨꯕꯨ ꯂꯦꯞꯇꯅ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ लीला सबसे न्यारी न्यारी हरि हरि भजमन नारायण नारायण हरि हरि बोलो नारायण नारायण हरि हरि। Hey Shatna, ꯁꯥꯗꯣ ꯀꯦꯖꯤ ꯑꯃꯇꯪ ꯄꯤꯌꯨꯍꯦ꯫ ꯀꯔꯤꯅꯣ ꯅꯪꯕꯨ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯈ꯭ꯔꯦꯗꯥ꯫ ꯈꯔ ꯌꯥꯡꯅ ꯑꯣꯜꯂꯣ, ꯁꯥꯗꯣ ꯑꯩꯅꯦ ꯌꯨꯝꯗ ꯊꯣꯡꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨꯀꯣ, ꯑꯩꯅꯦ ꯌꯥꯡꯅ ꯑꯣꯟꯅꯕ ꯇꯧꯖꯔꯛꯀꯦ꯫ भजमन नारायण नारायण हरि हरि तेरी लीला सबसे न्यारी न्यारी हरि हरि लो नारायण नारायण हरि हरि भजमन नारायण नारायण हरि हरि। ꯀꯩ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯨ? ꯑꯁꯣꯝꯗꯅ ꯁꯥ ꯌꯣꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯆꯤꯟꯗꯅ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯩꯒ ꯁꯛꯑꯗꯅ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ ꯁꯤꯕꯣ? ꯇꯧꯍꯣꯏꯔ ꯇꯧꯍꯣꯏꯗꯤꯔ? ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯥ ꯉꯥ ꯂꯩꯕꯗꯣ ꯂꯥꯛꯇꯕꯅꯤꯅ ꯑꯃꯠꯇ ꯈꯪꯉꯝꯃꯣꯏꯗꯣ, ꯉꯁꯤꯇꯪ ꯎꯔꯤꯕꯣꯔꯦ ꯅꯪ? ꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯅꯤꯁꯦ ꯁꯥꯁꯦ ꯌꯣꯟꯅ ꯌꯣꯟꯅ ꯃꯥꯒꯤ ꯃꯆꯤꯟꯁꯤꯒꯅꯦ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯆꯠꯂꯁꯨ ꯈꯪꯗꯦ, ꯃꯥꯒꯤ ꯃꯆꯤꯟꯁꯤꯒꯅꯦ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯩꯁꯦ ꯑꯁꯨꯝ ꯁꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯍꯣꯏꯔꯤꯔ ꯇꯧꯍꯣꯏꯗꯤꯔ, ꯑꯁꯣꯝꯗꯅ ꯃꯥꯅ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯅ ಶ್ರೀ ಭಿಷ್ಣುಗೆ ಇಸೈ ಸೈಸಿಬು ತಹೋಯ್ಬರ ತಹೋಯ್ದವರ ಇದಿ ಓಂಥೋಕ್ನ ꯀꯤꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ? ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯥꯅ ꯈꯪꯈ꯭ꯔꯦ꯫ तेरी लीला सबसे न्यारी न्यारी हरि हरि भजमन नारायण नारायण हरि हरि। ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯣꯡꯃ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯁꯤꯕꯨ? ꯃꯨꯁꯤꯟ ꯃꯨꯔꯗꯅ ꯅꯨꯡꯁꯨ ꯃꯥꯜꯂꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯕꯨ? ꯑꯃꯨꯛꯇꯪ ꯈꯨꯟꯗꯨꯅꯕꯨ ꯌꯦꯡꯒꯦ, ꯀꯔꯤ ꯄꯣꯠꯅꯣ ꯃꯁꯤꯕꯨ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯅ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯀꯔꯤ ꯄꯣꯠꯅꯤ ꯍꯥꯏꯒꯦ ꯁꯤꯗꯤ? ꯅꯨꯡꯁꯨ ꯃꯥꯜꯂꯤ, ꯀꯣꯔꯣꯛ ꯀꯣꯏꯔꯒ ꯃꯨꯁꯤꯟ ꯃꯨꯔꯗꯅ꯫ ꯀꯔꯤꯅꯣ ꯁꯤꯕꯨ? ꯑꯩꯕꯨ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯅꯦ꯫ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ꯫ ꯍꯣꯔꯦꯟ ꯑꯩꯒꯤ ꯁꯥ ꯌꯣꯟꯕ ꯃꯇꯝꯗ ꯐꯥꯂꯥꯒꯤ ꯅꯨꯡ ꯑꯣꯏꯅꯕꯒꯤ ꯑꯣꯟꯊꯣꯛꯅ ꯃꯇꯥ ꯆꯥꯈ꯭ꯔꯦ ꯃꯁꯤꯗꯤ꯫ ꯄꯨꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯃꯁꯤꯗꯤ꯫ ꯆꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯅ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯔꯤꯕ ꯃꯥꯒꯤ ꯐꯥꯂꯥꯒꯤ ꯄꯣꯠꯆꯩ ꯑꯣꯟꯅꯅꯕ ꯅꯨꯡ ꯑꯣꯏꯕꯒꯤ ꯃꯇꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ श्रीमन्नारायण नारायण हरि हरि भजमन नारायण नारायण हरि हरि तेरी लीला सबसे न्यारी न्यारी हरि हरि। ꯑꯣ, ꯃꯁꯤꯒꯤ ꯅꯨꯡꯁꯤꯗꯤ ꯀꯦꯖꯤ ꯑꯃꯒꯤ ꯍꯤꯁꯥꯞ ꯑꯣꯏꯕꯣꯔꯦ ꯃꯁꯤꯗꯤ? ꯑꯣꯟꯊꯣꯛꯅꯕꯨ ꯃꯇꯥ ꯆꯥꯈ꯭ꯔꯦꯍꯦ꯫ ꯍꯩꯃꯥ, ꯀꯔꯤꯒꯤ ꯅꯨꯡꯅꯣꯅꯤ ꯁꯤꯕꯣ? ꯀꯦꯖꯤ ꯊꯥꯡꯒꯠꯂꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯆꯥꯡꯁꯤꯒ ꯂꯩ, ꯑꯗꯨꯒ ꯑꯩꯅ ꯑꯙꯥ ꯀꯦꯖꯤꯒꯤ ꯍꯤꯁꯥꯞꯇ ꯊꯥꯡꯒꯠꯂꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯡꯁꯤꯒ ꯂꯩ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯀꯦꯖꯤ 5ꯒꯤ ꯍꯤꯁꯥꯞꯇ ꯑꯝꯇꯪ ꯊꯝꯗꯨꯅ ꯌꯦꯡꯒꯦ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯅꯨꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯌꯥꯝꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯥꯠꯅꯥ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯥ ꯉꯥ ꯌꯣꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯒꯅꯦ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯃꯥꯡ ꯑꯁꯦꯡ ꯈꯪꯗꯕ ꯃꯐꯝꯗꯨꯒ ꯑꯩ ꯆꯠꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯝꯇꯪꯗꯤ ꯌꯦꯡꯅꯤꯡꯉꯤ, ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯁꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒ ꯂꯩꯕ ꯄꯟꯗꯤꯠ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯁꯥꯠꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯥ ꯉꯥ ꯌꯣꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯥ ꯉꯥ ꯌꯣꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕꯗ ꯄꯟꯗꯤꯠ ꯑꯗꯨ ꯉꯛꯂꯝꯃꯤ꯫ "ꯅꯥꯈꯣ ꯅꯥꯈꯣ ꯁꯥꯠꯅ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ, ꯅꯥꯈꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯅ ꯅꯨꯡ ꯑꯗꯨ ꯎꯕꯗꯨꯒ ꯅꯤꯄꯥ ꯑꯗꯨꯅ ꯑꯣꯜꯂꯤꯕ ꯐꯂꯥꯒꯤ ꯅꯨꯡ ꯑꯗꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯈꯝꯂꯝꯃꯤ꯫ "ꯅꯥꯈꯣ ꯅꯥꯈꯣ ꯁꯥꯠꯅ, ꯅꯪꯅꯅꯦ ꯐꯂꯥ ꯑꯣꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯡ ꯑꯗꯣ ꯑꯆꯝꯕ ꯅꯨꯡ ꯅꯠꯇꯦ, ꯅꯪ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯕ꯭ꯔꯥ? ꯕ꯭ꯔꯥꯍꯃꯟ ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯁꯥꯠꯅ, ꯅꯪꯅ ꯁꯥ ꯉꯥ ꯑꯣꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯨꯡ ꯑꯗꯣ ꯑꯆꯝꯕ ꯅꯨꯡ ꯅꯠꯇꯦ, ꯃꯗꯨꯒꯤ ꯅꯨꯡ ꯑꯗꯣ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯣꯔꯨꯞ ꯍꯥꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯅꯤ꯫ ꯅꯪꯅ ꯃꯗꯨꯒꯩꯗꯨꯒ ꯁꯥ ꯉꯥ ꯑꯣꯟꯗꯨꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯞꯅꯤ, ꯃꯗꯣ ꯇꯧꯍꯩꯗꯦ꯫ ꯍꯩꯕꯁꯤꯕꯨ ꯕ꯭ꯔꯥꯍꯃꯟ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤꯅ ꯁꯥ ꯉꯥ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯕ꯭ꯔꯥꯍꯃꯟ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯦ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯣꯔꯨꯞ ꯁꯥꯂꯤꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯖꯍꯧꯗ꯭ꯔꯦ, ꯑꯗꯨꯗꯨꯅ ꯈꯪꯗꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯥ ꯉꯥ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯦ ꯕ꯭ꯔꯥꯍꯃꯟ ꯏꯕꯨꯡꯉꯣꯅ ꯃꯟꯗꯤꯔꯗ ꯄꯨꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝ ꯅꯨꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯏꯔꯥꯠꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯐꯝꯗꯤ ꯁꯤꯒ ꯅꯠꯇꯦ, ꯃꯥꯗꯤ ꯃꯟꯗꯤꯔꯗ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯅ ꯈꯪꯗꯗꯨꯅ ꯇꯧꯈꯤꯕ ꯑꯄꯔꯥꯙꯁꯤꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨꯕ ꯕ꯭ꯔꯥꯍꯃꯟ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝ ꯅꯨꯡ ꯑꯗꯣ ꯄꯤꯔꯣ, ꯑꯗꯨꯒꯅꯦ ꯑꯩ ꯃꯟꯗꯤꯔꯗꯅꯦ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯇꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯝꯒꯦ꯫ ꯃꯥꯕꯨ ꯄꯨꯖꯥ ꯇꯧꯕ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯗꯥꯏ ꯀꯗꯥꯏ ꯄꯤꯔꯣ ꯑꯩꯉꯣꯟꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝ ꯅꯨꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯟꯗꯤꯠ ꯑꯗꯨꯒ ꯁꯥꯠꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯣꯔꯨꯞ ꯑꯣꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯃꯟꯗꯤꯔꯗ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯝꯂꯨꯅꯕ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦ ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯅ ꯈꯪꯗꯗꯨꯅ ꯇꯧꯈ꯭ꯔꯤꯕ ꯑꯄꯔꯥꯙ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯅꯥꯏ ꯑꯩꯕꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯕ ꯄ꯭ꯔꯚꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯏꯁꯣꯔꯨꯞ ꯑꯣꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝꯒꯤ ꯅꯨꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯃꯥꯕꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯣꯡꯃ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯃꯪꯗ ꯁ꯭ꯔꯤ ꯕꯤꯁꯅꯨ ꯍꯔꯤ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯦ ꯕ꯭ꯔꯥꯍꯃꯟ, ꯑꯩ ꯅꯪꯒꯤ ꯁꯦꯕꯥꯗ ꯌꯥꯝꯅ ꯄꯦꯜꯂꯦ, ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯪ ꯁꯥꯠꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯨꯆꯣ꯫ ꯍꯦ ꯄ꯭ꯔꯚꯨ, ꯑꯩꯒꯤ ꯄꯨꯖꯥꯗ ꯀꯔꯤ ꯁꯣꯏꯕ ꯂꯩꯔꯕꯒꯦ? ꯕ꯭ꯔꯥꯍꯃꯟ, ꯅꯪꯅ ꯑꯩꯒꯤ ꯄꯨꯖꯥ ꯇꯧꯔꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯚꯛꯇ ꯑꯃꯅ ꯑꯩꯒꯤ ꯅꯥꯝꯕꯨ ꯁꯛ ꯁꯣꯟꯗꯨꯅ ꯂꯩꯔꯕꯗꯤ ꯍꯥꯏꯔꯤꯕ ꯚꯛꯇ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯄꯨ ꯌꯣꯟꯊꯣꯛꯏ꯫ ꯁꯥꯠꯅꯥꯗꯤ ꯅꯪꯒꯨꯝꯅ ꯄꯨꯖꯥ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯃꯆꯤꯟ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯝꯇꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯀꯥꯏꯗꯅ ꯁꯛ ꯁꯣꯜꯂꯤ, ꯃꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯅꯅꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯗꯨ꯫ ꯑꯩ ꯈꯪꯏ ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯚꯛꯇꯅꯤ ꯍꯥꯏꯕꯗꯨ꯫ ꯍꯦ ꯄ꯭ꯔꯚꯨ, ꯄ꯭ꯔꯚꯨꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯑꯩ ꯆꯠꯆꯒꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯄ꯭ꯔꯚꯨꯕꯨ ꯁꯥꯠꯅꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯊꯝꯂꯨꯒꯅꯤ꯫ ꯅꯅꯥꯏ ꯑꯩꯅ ꯈꯪꯗꯅ ꯇꯧꯖꯈꯤꯕ ꯑꯄꯔꯥꯙ ꯀꯌꯥꯁꯤꯡꯗꯣ ꯑꯃꯨꯛꯇꯪꯗꯤ ꯄ꯭ꯔꯚꯨꯅ ꯉꯥꯛꯄꯤꯌꯨ꯫
ꯁꯥꯙꯅ, ꯅꯪꯗꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯚꯛꯇꯅꯤ꯫ ꯉꯔꯥꯡ ꯑꯩꯒꯤ ꯃꯃꯪꯗ ꯁ꯭ꯔꯤ ꯕꯤꯁꯅꯨ ꯍꯔꯤ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯃꯨꯛ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯁꯥꯙꯅ? ꯉꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯁꯥꯂꯤꯒ꯭ꯔꯥꯝꯒꯤ ꯅꯨꯡ ꯑꯁꯤ ꯑꯩ ꯅꯪꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯕꯅꯤꯀꯣ꯫ ꯅꯪꯅ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯁꯦꯕꯥ ꯇꯧ꯫ ꯀꯔꯤꯅꯣꯅꯦ ꯅꯅꯥꯏꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ? ꯑꯩꯕꯨ ꯃꯪꯂꯥ ꯍꯥꯔꯥ ꯑꯋꯣꯏꯕꯔꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯋꯣꯏꯕꯅꯤ ꯁꯥꯙꯅ꯫ ꯑꯩꯒꯤ ꯃꯪꯗ ꯉꯔꯥꯡ ꯁ꯭ꯔꯤ ꯕꯤꯁꯅꯨ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯅꯤ, ꯉꯁꯤꯗꯒꯤ ꯅꯪ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯀꯣ꯫ ꯑꯋꯣꯏꯕꯅꯤ ꯕ꯭ꯔꯥꯍꯃꯟ꯫ ꯁ꯭ꯔꯤ ꯕꯤꯁꯅꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯕ ꯉꯝꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯁꯥ ꯉꯥ ꯌꯣꯟꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯣꯛꯄ ꯉꯝꯂꯣꯏꯗꯕꯅꯣ? ꯉꯁꯤꯗꯒꯤꯗꯤ ꯁꯥ ꯉꯥ ꯌꯣꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯁꯦꯕꯥꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯀꯠꯊꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯙꯅ ꯍꯥꯏꯔꯤꯕ ꯁꯥ ꯉꯥ ꯌꯣꯟꯗꯨꯅ ꯆꯥꯕ ꯅꯤꯄꯥ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯁꯦꯕꯥꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯂꯣꯏꯅ ꯀꯠꯊꯣꯛꯆꯈꯤ꯫